Online Manipuri nungthilgi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau ta miyoi amagi asi bhakchang taduna leiramle Senapati district manung chanba National Highway 2 gi ningthaupham khul ecological park manakta nupa amagi asi bhakchang taduna leiramle hairi police tagi phangwa pau gi matung ina miyoi asi gari na thomlamba mali hairi asi bhakchang adu hojik phawgi oina masak maming khangba ngamdri miyoi asi masa mayai oiraf fai kulai kuchu oi fit mangaga inchi mari wangi amuba machugi long pen setli orange machugi fruit ama lili hairi thagdo asiga mari lenana Senapati police na case ama register tawkhibaga loinana asi bhakchang adu masak khangdok naba Jenims Miral sangda thamkre haina paw sina makha tari latest update ama hi khomba news tagi lokachage Kuki militants sing na phajinduna thamlibo oinam thoithoi sing amadi thoksom thoithoi babu thadok naba DGP Rajib Singh hana amuka suhanna kangpokpi da satkre aduga mathagi update asina yamna nungaitaba thodok amu oina two wheeler registration number MN01A N4342 tongduna lakpa mahiroi ama tata truck ama da thomjilubadagi laikhidre hari thodok asi taken kolom laikai da thokibani hari aduga mathagi update asina ipau Manipuri update tagi lokachage ngasi dagi thawal bela ground da hojik sathariba pungni pudipan gi ban hokre thawal laisang them khekman dagi mafam khangdana leiriba angang ani tekta kaidna sinabi haibagi kokhiba banni aduga mathangi update asisu ipau Manipuri update tagi lokachage United Kuki National Army UK negi town commander Kuki village volunteers singna hatoklam le hairi aduga mathangi update asina idu ningthodagi lokacharke mag hokkiba hairi bani pa asina Kuki len tan bada khwaidigi asoba thodang lokhiba misak amani hairi Kuki National Assembly Northeast India ki working president oirami aduga amadi president Hwre Manipuri and Myanmar coordinator international member in World Human Rights oirami Kuki sigi wafam international influence toba amadi exposure toba da mag hokki thodang chauna yawi mag yaudragadi Kuki singi pandam phangba ngamgani haiba thajadre maram aduna any means toraga mahakpu thaduk hanba pamli mahak phabada Kuki singi aronba master plan blueprint NIN khangkhrabani haina iduning thawna expose tawli update da Manipur thugaina bagi sarau India lengana lepkadabani khudakta Kuki militant sing maru phangna muthatlu Kuki militant sing khudingmak terrorist singna haina lauthokadabani ipsa September 18 Assam Rifles na new kaithel manbida recruitment da saruk yaba chatkhiba ningombam Johnson ga loina khiba oinam thoithoi amadi thokchom thoithoi ba ahumbu all kaithel manbida lambi lana chatkhiba Kuki militant singna fajin khraba ningombam Johnson bu hingna thadoraki hairiba thawong asida International Peace and Social Advancement IPSA gi maikai dagi security singi mathakta chingnaba poi haina IPSA gi secretary general ningombam sana jawbana press ta thadorok pachero amana hairi chero sina hai buffer zone kangla tombi da changbaga security force singna achat awok mioi pumna mapu kupsen senaraga lai haibasi mioi pumna mangna khangi adubu angang ahum Kuki militant singi khutta tahan khiban no Kuki militant singna fajin duna thamliba angang ani gi daita si security force na pugada bani angang sing aduna chatkhiba khongchat adu Assam Rifles ki recruitment ka mari leina ba thabak ni haina logada bani asok yamna usitana Kuki militant na NIA na fajin khiba mark haukif ka angang aniga sinagada bani haina demand torok pasi chapchaba terrorist singi lichat ni hariba terrorist singi lichat asi Russia India Israel na chingba miyam na unakre adubuda magi laibak sing adugi government na lawkiba thodang sing adu ningsing duna Manipur da tholiba angang ani fabagi India lengana Kuki narco terrorist singi mathakta chapchaba thabok lakhot kadabani matung manaw tawba yade haibasi khangan gadabani angang ani adu India lengang amasung Manipur lengang ani na khudakta kanduna imung manungda khusin nagadabani hari chero asina hai Kuki militant singna cinema drama khara yenglaga yarani haina khanduna terrorist ki thabak torokpada India lengana tumina yengduna leiba amadi Manipur lengana secretariat mi famduna khana duna leibasi ubada ipsana angakpa fawi India lenga ki terrorist ki mathakta thamba zero tolerance khubi ama fawa terrorist pu ngakpiroi haiba wafam adu hojik kadai da chatkre asigumba terrorist singi mathakta army amadi Assam Rifles na kiba khangba pokpa surgical strike ama tawgadabani pumna maksi tawthoklaga Manipur amasung India lengang na huran ba matungda mairing bagi thabak tawbiragano amadi khana nainaringai da tengol tumbagi thabak tokpiro khudakta Kuki militant sing marufang na muthalu amadi Kuki militant sing khudingmak terrorist sing na haina lauthokada bani chero asina hai Manipur lengang pu angang macha tahan ba haibasi Manipur miyam bu India lengang no usita bani amadi ikai ba pi bani Chin Kuki sing bu India gi geopolitics ta season na ba fangi hai duna Manipur pu Chin Kuki narco terrorist sing da yuen thokpa yaroi khudakta Manipur thugaina bagi sarau India lengang na lepkadabani hojik orakliba fibam asida miyamna khangminaba yaba wafam thoklakle handaki angang ahum Kuki militant singna fabada ningobam Johnson tongana thamlaba matungda Assam Rifles na puraga chatkraba state force ta sinarakpagi drama manbagi thogdo asi Chin Kuki terrorist singi fattaba thabak thoram singda AR na hakthengna na andi nakoina na thabak tawre
हाइबसी मियामदा प्रमाण अमा ओइरकपा याबगी थबक अमदा लाक्दे मरम असिना मरमदा लैरिबा मिपुम खुदिंगमंगना युमदगी थोखिबगा करी थोरकपा याय हाइबसी खंगना खु सेंदुना लैबे यारे हाइबा मतमदु यौरे हाइरि मखा तारकपा अपडेटा इपा इपुना थंबिरम ngangmkhai iramdam ina lining laison kaya singakchaba ngamnaba santi wari asi sabani KCP PWGMC unification aina thingkabra lalawlup kanglaipa communist party KCP PWGMC unification pro chingkhai nganbana thadorok pachero amagi matung ina ipa ipuna thambira ngamkhai iramdam ina lining laison kaya singakchaba ngamnaba matamga chanaba mawngda policy program kaya tawduna yawon iho asibu mangjil thaba ngamnaba lamyamba khumangi miyeng makhada wakholon manaba KCP group manga haibadi KCP poirai KCP tamnganba KCP paikhomba amadi KCP khoirangba sarkar ga santi wari sanabi khongthang asi changchin khibani government department school college amadi private institute kaya da demand gi changwang khalakpa group masing yambana praja miyam de hena warakliba phibam asi yenglaga amadi hawrakliba naha kaya matam chana awareness program kaya darkar oirakpa si uraga santi gi wari sanabagi khongthang asi lokhalakibani state government amadi central government ga wari sanakhibada khulai thadokpagi wafam leite matam gi wari sarakpada leibak miyam amadi intellectual kaya da revolutionary ethics based tawduna wari sanagani ima leibaki yaifana batawgani masing thingam dana thoklakliba yawon ichi inaw kaya bu punsenduna hena chetpa amato oibagi wakhalon da chaminaba yanaba hotnagani amadi masing thiba ngamdana nongmagi ising ichawgum yawon ihogi mingda hengalakliba senkai thumkai kaya asibusu party asina wakhalon taminaduna apun magi pangal sagatkani